ngasi numida wairam phone ki papan pausi digi maruebi I pausing khonga saraga mitop khandoklaba matungda delimitation townaba Union Minister Ramdas Athawale na Amit Shah gi pungning singkhri haujuk laidiba phibam sida delimitation tawba haibisi illegal immigrant sing legal citizen onthokina ba khongthang oina thokani mesur thanaujam kumza English singani ga amagi aran ba census mapung phana sum thokpa loinana English singa magsama par ga yankhagi mathoida base year oidana NRC mapung phana satna handuna mitop khandokpa loiraba matung Manipur delimitation ki thapak pangthokpinaba Minister of State for Social Justice and Empowerment Ramdas Athawale na Union Home Minister Amit Shah da sirolama piduna pungning singkhre Minister Ramdas Athawale na Home Minister Amit Shah da khuyek piduna thasigi kunga tarta pisin ki sirolama da RP Athawale ki National General Secretary Meso Thanaujam ga unaduna kumza English singani ga amagi census ta Manipur gi oina aranba kya ama leibar maram oiraga haujuk delimitation tawba asuma khongthang oiroi habisi gi matangda kumna khanare maram asina pangthoktuna leidiba kumza English singani ga kunga mathoi gi census kumza English singa maga samapan ga yankhai ga mathoi da base year oiraga NRC pangthoktuna illegal immigrant mas khangthoklaga kumza English singani ga kunga mathoi gi census ningthina niyam suna pangthoklaba matung Manipur gi delimitation gi thabak tawbiu haina su Union Minister Ramdas Athawale na Union Home Minister Amit Shah da taksinki amaromda Minister of State for Social Justice and Empowerment Ramdas Athawale na Union Home Minister Amit Shah da sirol pisin ki baduga mari leina RP Athawale gi National Secretary Meso Thanaujam Thadorakpa video amada Manipur gi oina haujuk delimitation tawba habisi illegal immigrant singbu legal onthonabagi khongthang oina thokani hena phongdorakri Meso na hai kumza English singani ga amada tawkhiba Manipur gi census report laikhiba sayenaba kayana Manipura sangmana da bamong da missing hengat khiba kaya adugi akupa marol sunu yawba sirolama masana Union Minister Ramdas Athawale da pisin bagaloina hiramesigi matang da mamutana khanara batungda Union Minister Ramdas ki makedigi Manipur gi delimitation process asi matam khara lapina ba Union Home Minister Amit Shah da sirol pisin khibani Meso na makatana hai Delimitation Act 2002 gi matung ina English singani ga amagi census ta yumpam oirga kariguma delimitation asi satakhiba tarabadi Manipur khundari bi yellow missing masagi maramdam da masagi hak mangba khakna tungda asoba amangba kya lakhani English singani ga amagi census report asi sayena ba lekhiba census amani census asi gi matung ina Manipur gi kangpokpi amadi chang puna singba district kya da hengat pham thokpa mi sing gi sang gi ka hena hengalakpadigi matam adu da maikei kya da sarang na thokibani English singani ga amagi census report India gi oina English singa maga samapan ga mogdraga mathoidigi English singani ga ama phawbagi sahi sida growth chada 21.50 oikibadubu Manipur gi oina 30.02 oi report asi ki matung ina Manipur gi district kharada ka hena lairamba mising adugi sad cham hena henkatlam mathenaki masigi mathaka satliba sayi sigi January 3 ta sip electoral option thokba final electoral roll gi elector to population ratio EP ratio tsu normal oina sada humfudigi humfuga manga phawbo leibesida kangpokpi de sawata kunthraga mariga point taruk te lei haina uli masina kangpokpi de leiba apunba misinga voter misinga submatagi 34.6 khena bhabisi oithokpa yaroida yamna sanadaba mani nakal amaromda kumza English singa maga samapan go humfugani thoidigi English singa maga samapan ga marfugani pan phawda Myanmar military crackdown satakhiba matamda Myanmar masing yamlaba illegal immigrants kya Manipur sanglakhiba bisi miyamna khangnara bo amni punama laina Manipur delimitation tawna bo honarakliba Manipur miyamar oina yellow missing oina khwaidigi lebthibani Supreme Court ki order matungina English singani ga amagi census ta delimitation tawba haibisi Manipur sangsilakhiba illegal immigrants sing adubu India gi legal citizen onthoknaba thawksal tagani loidana Manipur gi 6 term kangkhong saigani maramasina sayenaba kya koknaba 1951 base year oiraga Manipur NRC mapung phana sataduna mitok khandokpa loiraba tungda delimitation gi process athabiwaki atopa pawmadana akan ba yuar haduna Myanmar amas Bangkok to misi mina yauna sauna amanga ta thokri
ngasi pung 12 minute yankairom tabada Myanmar epicenter oiduna Richter scale magnitude 7.7 jona akan ba yuar habadagi Myanmar amadi Thailand building kya ninkhai rakhibaga loidana misi mina thokibaga loidana Myanmar amasum Thailand emergency lakthokre yuar habagi Hawaii inil Imphal amasum Kolkata da su yorakhi akan ba yuar aduna south area gi atai mafam sing China loista su masigi saithing phangbaga loidana Bangladesh su masigi saithing phangki Richter scale magnitude 7.7 jona yuar ha kibadugi epicenter Myanmar gi Sagaing region oiki yuar ha bagi thaudok adu Myanmar gi maming leraba aba brist takhi madugi mathakta yum madugi atai structure kya ningkhai duno ama ata thokpa loidana misi mina su yauki thaudo osina Myanmar gi kunung napido gi lambi kya sound sakaiki Hauzik Phabi yoina misi mina madi asopan kyam thokibagi haibagi sabsaba report phangri yuar habaduna Thailand gi konung Bangkok to asoba building kya nikai ki loinana awang building ama nikai bada worker ni fugom doirom nansinkhre rescue workers sing nikai ki building adudigi worker tar rescue tabungam khre ani ama lekhidrari atopa building nikai pam phamsing nasu rescue operation sathari yuar haba horakbada miyoi kya thawai hingnaba yumgi mapana senthoknarakpagi video footage ka social media da saithoknarakhi Richter scale magnitude 7.7 jona yuar ha khraba matung amuhana Richter scale magnitude 6.4 gi sang amuka su yuar hakhi China earthquake network center ki matung ina ngasi Myanmar epicenter oiduna yuar ha ki badu Richter scale magnitude 7.9 jokhi hari amaromda ngasi pung 12 minute yankai tabda Myanmar epicenter oiduna hakhiba yuar dugi Hawaii inil Imphal da su miya mi pai pok nakhri maruoin Imphal gi thangal kaithil laiba ariba matholongba buildings sing da laiba miyoi sing ningkhai rakadra haibigi mi pai na bagi mapana singthok nakhi aduma po amanga ta da thokidri ngasi gi yuar habadugi Hawaii inil Bangladesh su phangki loinana Kolkata yaun awang nopuk state sing su Hawaii inil yorakhi amaromda Prime Minister Narendra Modi na ngasi Myanmar epicenter oiduna akan mamong na yuar hakibaduna Myanmar amadi Thailand maru oina Bangkok ta misimina yauna sauna ama ata thokibadubu nungaitaba phongdokpu loidana India na pibiyaba mating piragan haina lakthokre hari makha satharak poina ngasi phongki ba pawningkhol pausi gi editorial myam na thamjagi Manipur gi miyam democracy satpa laibaki miyamni Manipur da laiba Kuki singi lusing kharana Kuki kulai paiba narko terrorist singi mateng loina Manipur da Kuki ki laiba ama siamna bagi damag yalomi meitei te landarakpa bo laksinba matam adugi Manipur lenga na ngamdabadagi meitei singwana ringai matamda lenga ki lusing minister sinnanaba minister oiningba kharana Hotnarakpagi mahei na Manipur president ru lerakre BJP na lengak semagi MLA masing suna anawul lusingba ma khanjaraga lengak sem gi haiba phawa ngamdabana karamba matamda miyamna khanjaba mihut ki lenga ama amuk lairakadagi haiba ngamdri asiguma phibam asidi miyamna miyamgi mihut sing laibigi atra thoktri Manipur Assembly NMT suspended toraga president rule state asid lairiba miyangi mihut oriba MLA sin lehanbani Ekhoi miyamgi mihut oibada matik sadaba miyamgi yaifanaba khandabigi mahei ni haibada hamamba thoktri Koki na meitei da landarakpa matamda matam sana laksanba ngamdaba madi aranba tawbigi serak piba ngamkhidaba adupu miyamgi mihut singna lengak maheitabigi mahei ni haibasi khangnaribani Asuguma matik sadraba miyamgi mihut singna miyamna piba democracy gi hak sing sizinaba ngamdana president rule lehalakpa haibasi Manipur gi miyamna piba hak adu manghanduna Manipur miyambu karemna bani haibatai Asiguma miyamna piba hak mangalabanina miyamgi mihut punamuk miyamgi mihut oiduna miyambu lusingbu oiba ngamdre haiba yazaduna miyamgi mihut oibadigi resign tawzabana hena miyamgi yaifaba oiragani haibasi masa masana khanjaduna resign tawbigi matam oiraklabra haibasi nainaba matam oiri miyamna su president ru lerakpasi miyamna khanhiba mihut sing matik sadabadagi ni khanna anauba miyamgi mihut khanana ba tawba yaba thawrang sing tawba sumlagani Manipur gi miyam democracy satpa laibaki mifam miyamni haibasi miyam amadi mihut singna kaupkham thokti haiba ngasi phongkiba pawningkhol pausi editorial miyam special content moina miyam thamjari aduga hausiku inadi miyam paus matang se lusinjarage mas makha taba no update miyam punangai minasi